America ki Afaoba father ma mingna Hilareon Heagy mahak asendak Muslim onkre magi wari na social media de amna wari lindari madugi achumbo wari do magna Christian ge sukchaw mi moiramaga Muslim de changba madugi wari do mate amtang thamjabani masida atopa dharma ama ta hunduna masida bias oina ngangjedi masidi oiriba adubu thamjabani dharma aisidi mai magi apamba adugi matungina chatnari bani dharma punamakure expect to phum thogi so father asigi wari ase asumnani wari asigi langjildi 2001 ki 9/11 da oikiba America ki twin tower attack adugi hobani hairi matam adugi hona father Hilareon Heagy ase musalman singi chaliba dharma ki sikha purmak aranbani haiba khangnaba amadi world gi muslim singi makoiga debate tawba ngamnaba Quran tamba hauki hairi matam adu father Hilareon Heagy na khalami Quran haise heavenly Larika nati masida aranba kaya soidana yauri madu khangi amadi prithibi ki mangda thamge sini Musliman achumba nati si khanghange sini magi journey asi 20 years ki matungda loisin khre haibatai magti Islam losil laba tungda Father Hilareon masa mak Muslim on ki banatana atai busu Islam khangna invite to bahore Father Hilareon Heagy chumnagi priest neti achubani mana Muslim oi ki basina western countries singi social media amadi electronic media da angak padigi ithak am hauhan khre hai aduarabadi Father Hilareon asi kanano mahakna Muslim oi ki basida west sing asuk yam nungai nakhidabagi maram kariro Ngasidagi mga taruk ni mangda Father Hilareon Heagy na Christian dharma thadokpagi pau thokibaga America amadi western country kaya angak pachanaki Father asigi followers sing amadi mabu khangba mi singna thajaba ngamkide pau ase asengboy bahaibra Father Hilareon Heagy chumnagi achamba padri nati mahak Rome amadi Antakya ki girja singda dharma ki sikha kaya mingonda piram khrabani aduga mahak ni ikiba lyric sing prithibi ki achuba charge kaya da panari Father ase America ki California da pokpani aduga priest ama oibagi education asisu America ki minglai kraba Saint Nazian of Westconia dagi tamlakpani masisu achuba mahi tampam oirangmani Father Hilareon ase ahanbada Russian Orthodox ki manungda amoirami haibidi mahak Russian Orthodox Christian type oirami adagi 2007 da Russian Orthodox ase thadoktuna Eastern Catholic Church da amuk changlakpani Father Hilareon na kharani magda lauthoki mahak da California da Eastern Catholic Church ama haibidi achoba girja ama saragani mauda mayam harauduna leinani gei chairakta mak Muslim oire haibiki pau thorak padagi mayam thajab ngamnakide Makoina hojiksu khanari Christian makok oiramba mahakna karamna masigi decision si lawkibano mahakti Christian dharma ki dabak sathina hotnaramba misakni Father Hilareon ki followers sing marimata marok mapang puro magna khangi mahak Islam gi study chathari haibase adubu madugi matengna Islam gi asoi butokpagi dabakni haina makoina lawnarambani Islam gi asoi bathiba yaba thirak pamatungda aroiba da mahakna haidoraki Prophet Muhammad peace be upon him tasengnamak Allah gi aroiba amadi achum prophet ni awdaki mahakna magi ming ase Sayyid Abdul Latif haina tholaga mahak Islam oire haina lauthorakpani mahakna wakhata haiki Quran bu tamba matamda angakpagi shanti peace ama fangi madu dagi mahak Islam dharma sandoklani su haikri magi blog ta masani thoraki mana Islam lorokpasida mating oikiba lyric sing ki mingsu Mabu Muslim scholars singna welcome pinaraki Dr. Zakir Naik kumba amamana achu singna matang amoram the west singna magi mathakta tweet kaya inaraki Father Hilareon Muslim gi against the wangang with the leblak kiba miyonate mahak Muslim gi against the oiba seminars amadi speech ki program kaya the guest oina chalamba misakni hojik the west media damagi Islam revert achu controversy ki masak onkre adu mahak na haikre aina chahi kya dagi thirakpa thawai gi santi phangpham ado ngasi phangjare masi Quran gi miracle ni hairi magna Quran bu fajana nainrabati matugi mangal ado tabani adu thamoida muhar yaikraba mi singda madugi mangal phangbyaroi masini Father asigi wari mak muslim mam dharma bu pamjalbana ngasi man reward oibda adu khak thamjabani description da Amazon lom da satpagi link ama thamjari pot ka lay batara ba link aduda nambira ka ko so thanks for watching